Arambai News Guwahati da Manipuri Pau tabiriba singbu ihan hanba maktada chingangbam Sujitarani na khurumjari hojik nasigi samlapa mariba pau sing lobirasi Assamda COVID-19 ge apunba confirm case masing lising taret ka chama humpu manga sukre lising manga supna marfuni pana recover oikre lising ani supna humpu humdoina active oiri Jairaga sida laichada sina naba mioi ani ngasi laikana bangamdana laikhidabadagi state asida apunba laikhidabagi masing taramathoi sukre Laikhidraba makoi animak Guwahati dagi ngaktani masagi chahi nifu manga suraba mioi singni Tasengnamak Assamda COVID-19 gi phibam lushilakli Doctor, nurse amadi police na chingba kayasu leptana positive oirakli adubu laichada sigi mayokta changshiliba lanjang makhatana adumak leptana changsinba ngamnabagi thorang ama oina ngasi Guwahati gi GMC gi nurse chahum amasu regular basis ta sarkarna thabak hapkhre Guwahati da community transmission oirakrabagi matung barak tampak tasu community transmission oirakpa yabagi phibam da police personnel manga COVID-19 positive oirakre Karimganj dagi mari amadi Silchar dagi amani Sonitpur dasu nauna Indian Air Force ki mioi ani positive oirakpadagi mafam asigi Indian Air Force ta positive oiba mioi mari surakle Ngasi numidang wairam pung 8 tagi hongna Guwahati da total lockdown thamba hokre handaki lockdown asidi yamnamak strict oigadori lockdown gi chana pathap sing ngaktaba mioi sing ahakpa chairak pigani hairi Guwahati thadoglaga masa masagi home district sing da chatning basing ngarang dagi hongna chatpa hongrakre gari phangdaba amadi bhara hengatpagi awaba kyasu micham miyamna mayoknakhi pochai maruina manama sing ensangna pigi mamal angakpa phangna tangkhi Pochai leihongnaba hotnabada ayuk anganbadagi hona miyamna dukan mamangda sangna queue lepnakhi Pochai yonbasingna lockdown gi khudong chaba lobasida micham miyamda achouba awabagi chaitheng ama pikhibaga loinana maikei kayadagi so administration gi mathakta pendaba phongdoknarakhi Guwahati da nongmada positive case chamadagina chamaga kun fawba yona leptana positive oirakli Asumna Guwahati khaktada positive case masing lisingama supna humpumathoi sukre ngasi mantri Himanta Biswa Sarmana yamnadi kiningai oiba adubu thoidokna mipainingai di leite hairaduna ngasi Delhi na mayok nariba COVID-19 gi chaitheng asi karigumba Guwahati na chekshil haudrabadi tha ani gi matungda chaitheng asimak sar asina mayok narakani haina satellite channel amaga wari sanabada haikre Mangzongna na sem saraduna sir asidasu COVID positive ki layengnabagi hidak haibadi remdesivir amadi febi flu na chingba puruknabagi thorang tawba loikre hainasu mantri asina makhatana haiki Guwahati da nongkan na chuba haibasi kiningai ni chahi khudingi khusemgi ichaw natraga leibak ningkhaibagi thodok leptana thoktuna lakli Kahili paragi matung ngasi Guwahati gi Kharguli da amuk leibak ningkhaibadagi chahi nauribi nupi macha ama leikhidre nupi macha si thabak suringai leibak ningkhairaktuna nanbadagi leikhidabani Nakalamarom da Guwahati gi Amingaw gi lambi ngasi su pumhang hangdokpa ngamdri lambi asisu leibak ningkhairakpadagi chathok chasinda apanba ama oiduna leirakhibani Mato asumna Assamda nong leptana chubadagi ngasidi district 13 sure ising ichawgi awaba mayok narakliba ase Sadia amadi Dhubrida Brahmaputra gi isingi imai danger level gi mathak karaktuna hena kiningai oirakle Mathak Assam gi Bagzanda chayol ani hena leptana chaklaklaba oil gi mai ngasisu muthat pangamdana leire nong leptana chubadagi lambi phalak tabaga loinana thongna chingbasu tekhibadagi chakliba mai asi yawna oil gi achowa gari sing changshilak pangamdabadagi rescue operation gi thabakta khudong chadaba kaya mayokna batari rescue operation da helicopter siznanaba horagani hairi lakliba July tang 8 fawgi manungda mai asi muthat pangamlagani hainade oil gi maikaidagi khangalakli Earl Higher Secondary School Lakhipur gi principal oibiramba Lakhipur dagi Laitonjam Manidhon gi chahi marfumari suba mapokmon thoram pangthokpaga loinana chahi khudingi metric parikya da Lakhipur sub division gi manungda highest mark phanglakpa mahairoi loinana mathematics amadi Manipuri subject ta highest mark phanglakpa mahairoi singda Laitonjam Manidhon ibemhal gi mingda mana piragani haina Laitonjam Manidhon masamak yauna mahaki imungna laukthokre Mana asigidamak lupa lakh ahum fixed deposit tawkhibaga loinana trust amasu semkhre Mana asi handaki chahidagi hauraduna haibadi lakliba September natraga October thadagi piragani hairi
Manipuri Short Story Society India gi President Oibiramba Jiribamdagi Sinam Tonubabu ngarang ahing nongyai matung pung amaga minute nifumanga muktabada ahal oishilakpagi lainana maram oiduna Silchar gi Green Hill Hospital da laikhidre. Mahak masagi chahi marfutaret sukre. Oza asigi aroiba mathau mangam mahaki apamba matungina mahaki pokpham Kasar Chingdong Lekaida loishinkre. Panbayai Ozasi Mitei Pukailup Lakhipur amasung Manipuri Sahitya Parishad Jiribamgi President su oibirami. Ozasina laikidabada Manipuri Short Story Society India Laikol Imphal amasung Aibalup Assam Hozaina awaba phongdokre. Hogzik Manipur gi pauda. Manipura nauna COVID-19 gi positive case marfudra humdoi phangkhibaga loinana kulhumdoi na ngasi discharge tawkre maramaduna Manipura hogzik fawda COVID-19 gi apunba confirm case masing lisingamaga chama marfumanga sukre chamriga yankhai manga na recover oikre chatret ka kuntrana active oiri. COVID-19 positive oibadagi rims ta laying laba matung naba pharaduna discharge tawrakrabagi matung mayumda home quarantine tawduna lairakhibi Imphal East ki Irilbung Police Station gi manung channa Singjamai Wangma Pebiya Pandit Lekaidagi nupimacha ama masagi kada mathanta sijaramle. Chandigarh larik tamduna lairambi nupimacha si hokhiba megi tang kulhumdoida train da Imphal da tholakhibani. Manipura July tang amadagi hauna numit tara mangani amaga lockdown sangdoklagani haina Manipurgi CM N Birena Babupurada laiba mahaki bangloda pangthokiba paugi mifam amada lauthokre. Lockdown sangdoklabasu July tang amadagi state asida inter-district bus service hauragani masigidamak anauba SOP ama athuba matamgi manungda sarkarna lauthoklagani hairi. Taubagidi inter-district bus service haurabasu atopa public transport system dadi athingba adumak laikigani hairi. Nakalamaromda NPP gi minister Marina makhoi gi phamdagi resign tawre haina pisalakiba cherol lengakna ayaba pikhitri hainasu CM na paumisingda phongdorakre. State asida COVID positive ki laying phumgi awatpa leitanaba phamung chatrit yankhairom thagadaba anoba COVID care center Imphal khaktanatana chingi tongan ba district singda semgat nabasu thaurang tawre haina CM na makhatana hairakre. Nakalamaromda hauzik fawbada rajya asida positive oriba singasi mapandagi halakpa ngaktani community transmission tawdri hainasu CM na sengdorakhi. Chairagasida matam kuina train da mapandagi mi pushilakpa lep rubagi matung ngasi nungthil Bangalore dagi punna Manipuri macha lisingamaga chani yankaitaruk purakpa train ama Jiribam railway station da thunglakre. Manipur gi district tara taruk makki miyoi sing suna tonglakpa train asina ihan hanbani. Maragasida Ukhrul district ta hokhiba jungi tang kuntarukta mapan state tagi halakpa miyoi khara COVID-19 negative oire haina lauthokhrabagi matung mathang numitta quarantine center dagi hankraba adubo makhoigi maraktagi positive oiba mi yaurokpadagi ngarang numidang amukhana quarantine center da purakhibadagi chayetnaba thodok ama Ukhrulda thokre. Makhoigi test result yamnamak chingnaningai ni haina mafamasigi miyamna kanna pendaba phongdoknarakli. Chairagasida mapandagi Ukhrul district ta halakpa miyoising positive oirakpa loinana lamdamasida pandemic oirakpagi akiba lairakpadagi Ukhrul area da athingba kya thamle haina Ukhrul gi district magistrate na aiba cherol amasu thadorakre. Hariba cherol asida Ukhrul area sil tauba school amadi college na chingba thingba loinana miyam tinba amadi gari chenbadasu athingba thambagi wafam kaya yauri. Manipur gi naharol singna hogzikan yamnamak toina sizinariba wahai naire hariba wahai asi Oxford English Dictionary da nona hapchile hairi. Wahai asi India gi anobo wahai ama oina Oxford English Dictionary London na press release amada phongdorakre. Hogzik fawbagi oina awang nongpoki state singda COVID-19 gi phibam asi Meghalaya da ngasigi oina army personnel ani positive oikhibadagi state asida apunba confirm case masing yankhai sukre. Recover oikhibagi masingna nifuni thoini active case na taret ni aduga amana laikhidrabani. Mizoram dasu ngasi nongna miyoi ama positive oibaga loinana apunba confirm case masing chamaga yankhai mathoi sukre. Yankhai manga na recover oikre marfutara tarukna active oiri. Ngasi fawbada state asida laichat asina naduna laikhidaba amata yaudri.
Arunachal Pradesh anauba positive case ahum phangkhibaga loinana apunba confirm case masing chamaga humbutra taret sukre yankhai marina recover oikre chamaga kunithoina active oiri amana leikidrabane Nagaland ngasi nongna mioi kunipan positive oikhibaga loinana apunba confirm case masing chamriga taramanga sukre chamaga humpu marina recover oikre chaniga yankhai mathoina active oiri leikidaba amata yaudri Tripura nauna mioi mapan COVID-19 positive oibaga loinana apunba confirm case masing lisingamaga chahum nifu sukre lisingama supna humbutrani pana recover oikre chaniga humpuna active oiri amana leikidrabane aroibada atopa pausingda India gi Home Ministry oriba Amit Sahana Delhi da hauzik fawda COVID-19 gi community transmission tawdri haina lauthokre mahakna masigi matangda senior doctor ahumga wari sanakre amade makoina community transmission gi wafam ase yadabata natana kiningai su leitri haina hairakre hairi Nakalamaromda Maharashtra da COVID-19 gi akiba hengalakpaga loinana hayeng state asida laichut asibu layeng nabagi khwaidigi chawba plasma therapy facility ama hangduk lagani haina Maharashtra gi CM Uddhav Thackeray na haikre Ngasigi oina India da COVID-19 gi positive case hengalakpagi masing kiningai oina hauzik fawbada lising tara nipan ga chaunga humpu taret yaukre total confirm case masing na lakh manga dasmik mari nipan mukne active case na lakh ani dasmik amasinone ngasigi recover oikibana lising tara mathoi supna kuntrani thoi yaukre aduga apunba recovery masing na lakh ahum dasmik ani amane India gi oina khwaidagi sokliba se Maharashtra ne Maharashtra gi mathangda Delhi aduga ahum subada Tamil Nadu mari subada Gujarat ne aduga awangnongpoki oina khwaidagi sokliba state Assam na tara mari subada leire panbayabadi ngarang fawbada Assam tara taruk subada leirambane Hauze active oina leibagi percentage pathoknabada ahanbada leiriba se Tamil Nadu ne percentage na 43.34% ne ani subada Maharashtra ne Maharashtra ki percentage na 42.8% ne ahum subada Delhi ne Delhi ki percentage na 33.52% ne aduga mari subada leiriba Assam gi na 28.80% ne panbayabadi active case ta 40% gi mathakta leiriba Tamil Nadu amade Maharashtra gi phibam hena kiningai oire Malem gi thakta yengnabada ngasi nomagi positive oibagi masingda khwaidagi yamliba ase ahanbada USA ne USA gi mathangda India ahum subada Russia aduga mari subada Mexico ne ngasi gi sibagi changda yengnabadana makokta leiriba ase Mexico ne ani subada India ahum subada Iran aduga mari subadana Russia ne ngasi gi oinadi Arambai News Guwahati da Manipuri paw sandokchaba matang solution jabaga loinana amukaso hanna khurumjari